CM Gizirvam Khongchatta Tribal Miamna Cooperation Pidanaba ITAC na warning tokhe Tribal Miamna Hojik Mayok Nariba Maruoiba Issuing Haibadi IDP Yauna Political Right Amasung Land Settlement Ki Matangda Wahan Toklaiba Progress Ama Laitriba Pauba Chief Minister Yumnam Khamsan Giziri Khongchat Asida Tribal Miamna Makal Amatagi Cooperation Pidanaba Indigenous Tribal Advocacy Committee ITAC Fair Zone and Jiribam District ki Maiketagi Department of Information and Publicity Thador Paterol Amana Haidi Fair Zone Amasung Jiribam District Laiba Tribal Singi Mahut Silaga Organization Asna Chief Minister gi Jiribam Khongchat Asigi Marumda Miyam Bulana Namjing Nabahonai Haibagi Penda Bua from Kia Fondo Ladna Fair Zone District Amasung Jiribam Laiba Tribal Community Singi Oina Matam Chupagi Oina Santi Puruk Naba Land settlement amasung political rights adu mapung phana phanghanduna makoi gi phangpham thokpa haksing adu phanganna bahonabagi mahutta Kangla irang gi chaiking phanglaba tribal IDP singi compensation natraga resettlement asina limit oibe yaroi core issue kaya amalairi maram aduna government ki authority gi maikaidagi matam chuppagi oina santi puraknaba Fair Zone District amasung Jiribam gi tribal area singda 6th schedule gi provision singi makhada political settlement tawgadabani barak turel gi paring daliriba checkpoint sing amadi apan bapiriba jaga sing asi loktoktuna tribal miam free movement lehen gadabani loinana Fair Zone District amasung Assam gi marakta makogi punsi mahinga mari lainana depend tawriba lambi asida makal amatagi ayat bapiroidabani political amasung economic measures sing lokat pakta natana Jiribam dalaiba tribal IDP singi mapung phabari settlement amasung compensation package sing pigadabani Lop asigi maikaidagi matam chuppagi oina waroisin porong abagidamakta negotiation chathanaba amasung constructive oiba dialogue sing chathabalai hairatuna hairiba solution sing asigi matangda wan thoklaiba process ama laitriba phawba wan thoklaiba progress ama laitriba phawba tribal community singna Chief Minister na Jiribamda khongchat pangthokani haina tawriba asda makhal amatagi cooperation piroidabani hairi Banba yabadi Chief Minister Jiribam Khongchat asida kuki amadi maitagi singba singa unaduna santi langnaba tharang sing paikhatnaba sem saribani CM gi schedule visit manung chana Leingangpokpi OP the visit tawgani hairibasi amuk anna Khanthanaba warning Tourakli ayeng April mari the Chief Minister Yumnam Khamsana Jiribam gi schedule visit kamari lainana Leingangpokpi Police Outpost the visit tawgani hairiba asi amuk anna Khanthanaba amasung misunderstanding Toukanaba Joint Tribal Students Union ki maikidagi warning Tourakli Union asigi information and publicity the thador ki bacherol amana haibana Hojik Leingangpokpi Outpost lairibasi Tamenglong District ki Tausen Subdivision ki manung chanba Tatbung village ki area dani hairiba police outpost asi Jiribam District ki territorial jurisdiction ki wangmadani Tamenglong District ki jurisdiction manungda Leingangpokpi haina kobakul amata laiti Leingangpokpi Police Outpost asi Jiribam dagi Tamenglong da hungdor khiba asi hairiba jaga asi Jiribam District da annex tawna bathorang amani thawong asina administration da miyamna hena thajanadaba ama pohangani hojik Jiribam District amasung Tamenglong District anigi marakta laiba boundary ge chayanaba amasung tension asi yenglaga minister na Leingangpokpi Outpost da khongchat pangthokadabani hairiba asi Karisu natabada tension wangkhatnanaba amasung pamdaba thaboksung thoktananaba amu hana Khanthanaba appeal tawri Joint Tribal Students Association asigi maikidagi hanadagi hauna Tatbung Village Authority ki maikidagi Chief Minister na Leingangpokpi Police Outpost ta khongchat pangthokani hairibasi amu hana Khanthanaba Leingangpokpi Police Outpost asi Tamenglong District ki jurisdiction dagi Jiribam District ki jurisdiction da hongdokhinaba amasung Tatbung natraga faidol da lairiba Tamenglong Police Outpost da oina khongchat pangthoknaba suggest tawriba asida mapung phara sogali loinana government ki maikidagi lairiba phibam asigi matangda misunderstanding thoktanaba amasung schedule ki matung ina Chief Minister ge tour program asi mai panaba appeal tawri hairi IDP sing mayumda hanjindriba phawba census pangthokpa yaroi house number yaudna karamna yungkop thibagi thabak chathagadurubana haina IDP singna hanglakli IDP singna yumda hanjindriba phawba yungkop thibagi thabak chathaba yaroi Leingak asina namduna yungkop thibagi thabak chatharak patarbadi
IDPsing support tawdaba yauna akanba khungjan kaya changsilakpada maduda tholokpa aphaphatagi daita khodimak laingangna pugadabani haina sajiwa relief camp ta changjafam lawduna leiba ipokdagi khoirom damenna phongdorakli Manipur laingangna September 3 dagi mikok thigani haina thorang toriba asiga mari lainana sajiwa relief camp ta leiba IDPsing na campaign for justice and fair delimitation ki thomi Singapore na faminaduna pangthukhiba khanana inabgi mifamda IDP dhamena wafam asi phongdokhibani mahakna makha tana phongdokhibada Manipur da hawkhiba chahi lising ani kun gahumdai gi me ahumdagi hauna asi phawba koppi militant singna chatharpa lal asina maram oiduna miyai kya mai makai tumna mai thadokibadagi leifam leitaduna tongan ba relief camp singda jangjafam lawduna wana khangli ge cherak asida yumkok jibagi thabak chathaba horgani haina ainga asina thorang li bisi kutatagi handokpiu IDPsing masa-masagi yumda hanjilaba matung yumkok tibagi thabak chathabiyo IDPsing na relief camp ta laingai karamba mongda yum amasung house number yaudana yumkok thigadawribano haibasi laibak asigi luchingba na khangpham thoi karigumba lainga asina ngami matagum IDPsing na relief camp ta laingai mikok thibagi thabak chatharak patarabadi Manipur gi tongan mafap kaya da laiba IDPsing na support tawdaba loinana akan makungjang kaya changsalakpada maduda tholokpa apapatagi tekchakkumba laingak asina pugadabani hari ifam aduga mari lainana JFD gi convener Jitendra Ningombana haikibada lamdam asida naronda tanglakiba illegal immigrant singna taliba pandam phangnaba honabada lamdam asida yalangoi laiminaraklaba yalawmi singda awaba kaya piri asigumba awaba kaya asi aikoina kayam kuina khangadage haibasi miyam mikap thokpa matam khoi illegal immigrants na lam asida laktuna makogi oiba tonga separate administration talakna maram oirga zahi ani makai helaba fawba IDPs na relief camp ta sanjapam lawduna wana khangli loina na lenga asina yalawmi miyamgi yeknaba oiriba singi mafamda thembagi policy tokpiu lone yadrama mongda landara iba kuki kulai paiba sing phaduna cherak pidriba karigino lenga asina September 3 dagi hawgani haina thorang tawriba yumkok thibagi thabak asida hojik IDPsing na lairiba mapam asida karamna house number lawduna yumkok thigadawribano haibasi laingak asina Manipur gi miyam da mek sengna khangalu haiki